Ngasi nungdarim phongkiba pawniko pawse dagi maroiba paw khara khangatjaraga miyamda khudol tamjige kuki khulai fiber sing jiri toralgi imaida hi tongduna jiribam tamna sangchilakre haibagi thajaba leire sahi asigi mamang thagi tang tarukta kuki khulai fiber singna soibam sarak kumar kauba mioi ama masagi farm da thabak sudun leiringai faduna pokraba matung miyathina hatkiba amasung numi adudagi makha tarakpo oina jiribangi Borobectra subdivision gi tunga tunga ba mafam singda kuki khulai fiber singna bom amade no mai kapchina yum kai kaya mai thodok khibagi thodok kya thokraba matung haujik fawa jiribam da ingtaba hanjina leiringai cherak achida jiribam da kuki khulai fiber mioi kya changsilakle haiba se sunggi doribra haina chingna bo fam lakle mamang thada su kuki khulai fiber kya jiribam tamna sangsingkre haiba intelligence ki report phangwadagi notice venture Railway ki mai kaidagi chichin thong lokhatnaba mari leinaba singda khangan khiba laikrai madugi matungda numikharani ki mamangda jiri banga tainariba Felzong district ki kuki khulai fiber mioi khara jiri tural da hilanchi lakna jiri bam tamna sangchi lakre haiba paw amachu leire paw achuna makha taraduna hai kuki khulai fiber sing adu jiri tural gi isingi imai wangkhalakla basu hida tonglaga jiri bam tamna lansing khibani haire amaramda jiri bam da pamda pathodok sing thokana ba Security Force na akamba cheksin thorang lokhalakbi bani adum oinamak barak circle gi tonga tonga ba mafam singdegi khunja kya yumda leiba ngamdaduna haujik ranjenarak tuna jiribam gi tonga tonga ba mafam singda hangleba relief camp singda leinari bani serak asida soibam serak kuma mihar kamai ledina semkiba JC na Manipur lenga tapi ki bathaja badu thaba oina pangthorok tabadagi mayokta tonga tonga ba mafam singda haujik leptana waka khongjang changsim bagaloina mihat aduda Jenaba mioi sing faduna logi oiba chirak piwa haiduna khongjang changsinduna leiribani nong lep kraba chu chi tharafa ising na MU yauna mafam kaya ising na thomjingkrai Imphal Turalgi Imphal West ki maikairom thangba singjamai oinam thingyalda Turalgi torban kairak padagi chi tharafa ising na Manipur University ki campus ising thomjingkrai maroina haujik fawada boys hostel ama ani ahumari da ising changsila kuna haujik khogi mathakta yaurei Madugi mathakta tunga tunga amba department singda ising changsilakuna teaching amadi non teaching staff singi office singsu ising thomjilakle machina maram oiraga mahairoi leifam leitabana atopa mafam chingda thaidokna khrei loina thaknaba ising leitabagi awaba su mayoknare hauji su turen torban kaibadagi chitharapa ising university campus manungda changsilakuna ising thombagi sangsu wangkhalakle university achigi makhada pangthokadaba exam singsu matam kaktuna yeithokrai Nakal amaromda oinam thinga mapara torban kaibadagi ising jauk thokiba aduna haujisu singjang maidagi khara haitharakpa langthaba phawgi mafam kaya ising thumle haire nakal amaromda konthojam amadi nambo kendra anigi mafam kayada namol tora kaiduna lawfam amadi ngagi pham kaya yauna yumsing ising thumjina hauju phawba sangba yadana leiba mafam kaya yauringai asida ngarang nambo torelgi thangtekta hanagi kaikhiba mafam adugi nakalda amuk nongna amuk kaitharakpadigi ngasi mari leinaba department sing yauna aramba unit 24 nambol ge volunteer sing kendra anigi MLA oriba thongnaujam basanta amadi Dr. Sabam Ranjan yauna maikai adongi miyamna thingnaba kana honare amaramda ngasi hayu Imphal jiri lambi ge ke sinam khol manakta chingning khairak padage Imphal jiri bam lambi phongna drei hauji NISIDCL na lambi asi chathok chasin yana ba lambi sembagi thabak kana chathare lambi asi chathok chasin yada bana maram oiduna Jiribam Tamelong amadi Imphal lagi chakhiba gari sing lambi asida panduna leiri haire bom ama leiram lei sakhangdaba khulai fiber singna dukal amagi mamangda IED ama thamlamle haire hariba thaudo asing ngarang numidang pung 3 rom tarapa matamda Urkhol district police station gi manung chana leiba Urkhol gi Wino bazar da leiba RR store da thokibane haire thaudo asigi matangda police gi phangma pawgi matung inade ngarang numidang pung 3 rom tarapa matamda Urkhol bazar da leiba RR store gi mamangda amuba masugi poritin khaw amada IED adu haptuna thalomkhibane haire chingnengai oiba posak adu leire haiba paw pirakpadage Urkhol police amadi kungamanga suba AR gi kanguna sangsuna yengbada IED adu thengnarakibane haire makha tarapoina kangleipa ki mairagi pawse degi maroiba paw khara khangatcharaga miyamda khudol tamjage singthaktagi nomai kapadi chingda karaga coming operation tawbiyo haina Yangang popida ima singna waka mifam chatakrai kuki narco terrorist sing ngahak laitena nomai kapsinduna landarak fam oiriba Imphal East District ke lamnai kendra gi manung chana leiriba yangang popi thana popi shana sabi saboko khunau gi nupi oibi ima ibel singna
नोंमगी सिंथा लेपना कुकी नार्को टेररिस्ट नोंमई कापसिलकपगी मयोक्ता यानिंगदब फोंदोकना ngasi yang popi kaithelda waka mifam chathakre waka mifam chathakiba ajuda singthaktage nomai kapade singda karaga coming operation tawbiyu kukina singthaktage nomai kaplaklaga army na tapaki khunja singda otpa naiba yaningde khunja sing apiba ngamloidaba central force sing chatpikro amadi safe manipur haina thaba pleka sing sijinaki waka mifam ajuda saru yakhibi ima amana phongdorakibada mathakta pankriba maitei khosing achida लान से हेक हौरप चाही अमा था अनि हेलब फावबगी मतम नसिदा कुकी नार्को टेररिस्ट सिंगना चिंगदगी नोंमई अमादि बोंग कापथराक्तुना खुंजा मियाम लेफम चाफंग खंगनद्रै मसिदा नतने इचागे लबोक्ता कोमने लौ पानबा ngamदना लेरे ओरिब फिबा मसिदा मणिपुर लेंगाकी माइकेदगी छु मतिक चाबा सिक्युरिटी फोर्स हम्बिजुना खुंजा सिंगबो ngak सिंबिबा ngamद्रै चिंगदगी नोंमई कापथराक्लगा सेंट्रल फोर्स सिंगना माइते खोल सिंगदा संगलगा लान ऑपरेशन चथदुना लेरे मरम अजुना खुंजासिंग अपिबा ngamloidaba सेंट्रल फोर्सिंग चपिखरो हाइबसे खुंजासिंग के अमतो ओइबा खलाउनी खुंजासिंग तालिबा दिमासिंग आसि मणिपुर लेंगांगा थबा ओइना अथुबा मतमदा पांगथोपियो हाइबा ऑफमसु फोंदोके सिंघाट के MLA चिनुनथांगी मयुमदा sakhangdaba singna Nongmei Round Kaya Kapsilamle Singhat AC da Kuki People's Alliance KCP के MLA ओरिबा चिनुनथांगी मयुमदा ngarang ahing nongyai matung Pung baroga mi yang khairom taba matamda sakhangdaba khulai faiba singna Nongmei Round Kaya marom kapsinuna attack toramle hairi pausi achina phangba paugi matung inade sakhangdaba singna Churchampur ge jelhang lamka jo bengta leiba MLA chinunthange mayumda Nongmei kapsinuna attack chathakiba aduda MLA masamakti yum aduda laikhide sakhangdaba singna kapsilakpa Nongmei marum mangarom yum aduge tonga ba mafam singda pankhe Nongmei kapsimbagi paw asi phangbadagi khudakta Churchampur police station ge kangu amade central force ki kangu sing mafam aduda jangsinuna thiba homagi thabak chathake maduda yum adugi phanglang mayada AK-47 ge kapthokraba Nongmei tokni manga phangba ngamke loina Churchampur police na case ama register tawkhre hairi paw asin hai hauju phaba kari maram ki damakte MLA sinun thangi mayumda Nongmei kapsilamba no habegi chapchaba amade Nongmei kapsilambi bamioi singadugi masak maming khangba ngamdri hairi July 3 fawba school sing chuti thadokre ising ichauna maram oiduna mahi masing tambada yamna chauna apanba leibadagi Manipur lenga ki director of education S nangasi July 3 fawba state asigi government aided private amadi central school sing yauna chuti thagibadu ising ichaugi phibam phatribana maram oiraga July 5 dagi 3 fawba makha tana school sing asi chuti thadokre Hiramasiga Mari Lainangasi Director of Education S Manipur Ge Thaupuri by N Nanda Kumar Singana official oiba order ama thokre Security Force ne Pipak Pro gi kadar ama fare tha asigi ani da Security Force na Jiribam district ta Selkhavi gi thabak ta chenaba Pipak Pro gi miyo ama fare hairi faraba miyo adugi mami khundak pram Kiran Singha chei kontraga mathoi kawi Jiribam ucha thol lagi ni hairi nakal amaramda Security Force na Thaba district ta gi Country map pompi amma NI-36 hand grenade taruk detonator ani ga fagai krai Churchampur district tagina improvised mortar pompi ani fagai kei nakal amaromda National Highway 37 Imphal Jiribam lambida pochei puba gari chamaga mokdraga taret amade National Highway Imphal Dimapur lambidana pot purakpa gari chani go humdra security ki akamba section thoranga lonina Imphal tamna yarokrai masiga lonina security ki section thorang lokapa oina Tunga ba mafam chama kungo humdoida checkpoint sing hangdokhibaga lonina jingnaba miyoi kontra ni pangi mathakta wahang paung chathake aduma puthoine mifam punge paudi laikhiti haina Manipur Police Control Room dage thadorkhiba jero amada khangalakli